Rosie dairi ama khangningsinglai. Rosie damayrabadubo kadam sakhijano amuk yu ngawraga thongalomdaga lekhrabasala. Rosie asi khantuna hagotuna thongalomda tholakle gate hangdoklaga kuriliduna yengi. Adubu kachin amada gipki type tawduna leiriba adu urure. Kaino sibo bomgo oijalo as bom oiramadi kamai tawne masado nikle Rosie tapma tamna jangsinduna gift to pairaga hangdui. Fazaraba Rose amaga dairi amaga yaurami. Rosie posak adu kanagi oijano khanduna magi kada puraktuna upuda hapsinki. Rosie dairi ado khangningsinglai. Rosie phambungdagi tapna hagotuna upudagi dairi do lauthorai. Dairi ado sorna kamthoi phu. Dairi ado ahan balai mai phai Rosie. Aigi ita dairi naha khaktane khangliba aina mairababu kayam nungsijai haibado naha khaktada paudam sake koita. Rosie saurai is kana oijano mammaiduda tinthidakine aina hojik sauroktana adubu Rosie makha pathai. Numidang ama thoibi marketing chaluraga magi hostel yawanaba gari thauduna lakli. Thoibi aigi podcast loisuraba zala tawrisiba hayeng mamana amuk suramdradiba magi machingda amuk torakani khanduna kardo thauduna sumlakli khanghaudana gari adu thorokpada golai thelakpada nupa amada dom thomsili. Thoibi gari dagi kumtharaga nupa adugi manakta chinsilai. Sokpro namai do kaida yinglaga chatke konar sidabu lambi me si chalisibo ngawrbo. Nupa ado adumaktaduna leirari. Nupa ado mamai onthorai masamana isang sangba makoituna thalaba nupa ama oirami. Manam side pura pumene side. Thoibi angawbra su khangde hundo ama sirane as adu su nungai de ne kaidi ori chano sibo. Thoibi furik housing phakli college ki ID ama yaurami. Thoibi Vijaynagar yumsu yaure asi phawba thimbiramlage mingadi phazarine maiti masani ne Mairaba. Thoibi Mairaba bu garida hapkatuna Mairabagi mayumtamna puduna laklari. Asumna lakli Thoibi Mairaba bu yengsai. Thoibi pukningda khali court karsulitli makoi marang masamana asiga tawrise mathong kaya saba midi oiramoi mase. Asumna sumsum lakpana Mairabagi yum yaure. Thoibi gate thili dongdong kana mata tadaba zalo tawrisiba khanghaudana thong hangdorai James kana. Thoibi na yumsidagi oibirabra Mairaba hairise. James mane kaidoba yaurabage. Thoibi lambida yungauduna leirame aduda aina pujarakpane. James ha maba hoi kadai gari manungda yauriye. James Mairabagi manakta lai thong adu hangdoi ure masamana isang sangna makoi marang somduna ningaidina tumliba Mairaba. James Mairaba bu konduna kablai. Mairaba itaw nanga tawribase karino itaw. Thoibi James ki mataw adu uraga ngakna yengduna leirari. James Mairaba bu khongphom setna leptuna pamkhatli mathada aduga lauthorai garidagi pirangsu lepa leidana sinthari. James Thoibi da yengduna ibema ngak jenglukise lao imungda. Thoibi hoi yaye. Asumna imungda jangrakli. Thoibi di yum aduda khong thangsilakpada ngakpada kham thenglare angawa maluraga leiramliba yum leiramliba style yengbada asuki matik ngaksai Thoibi. James khongka yago sanuda hekta kakhatpiro. Thoibi kakhalai
ꯃꯩꯔꯥꯕꯕꯨ ꯃꯥꯒꯤ ꯀꯥꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯜꯂꯝꯂꯦ ꯑꯗꯨꯒ ꯊꯣꯛꯂꯛꯂꯤ ꯖꯦꯝꯁ ꯏꯕꯦꯝꯃ ꯉꯁꯤ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯣꯏꯕꯤ ꯑꯩꯒꯤ ꯒꯥꯔꯤꯅ ꯃꯥꯅ ꯃꯌꯥꯏꯗ ꯆꯠ ꯂꯩꯔꯝꯕꯗꯨꯗ ꯊꯦꯡꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯖꯦꯝꯁ ꯑꯗꯨ ꯏꯕꯦꯝꯃ ꯀꯔꯤꯗꯤ ꯍꯣꯠꯅꯔꯤ ꯑꯩꯁꯦ ꯀꯣꯂꯦꯖ ꯍꯟꯗꯛ ꯐꯥꯏꯅꯦꯜ ꯏꯌꯔ ꯄꯤꯒꯗꯧꯕꯅꯦ ꯑꯣ ꯌꯥꯝ ꯐꯩꯅꯦ ꯀꯩꯅꯣ ꯍꯣꯠꯅꯧ ꯖꯦꯝꯁ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯕ ꯍꯥꯏꯕꯤꯌꯣ ꯀꯔꯤ ꯖꯦꯝꯁ ꯃꯈꯥꯗꯤ ꯇꯥꯕ ꯉꯝꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ ꯏꯕꯦꯝꯃ ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯅꯤꯖꯒꯦꯕ ꯊꯣꯏꯕꯤ ꯅꯤꯕꯤꯌꯨ ꯗꯗꯥ ꯀꯔꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ ꯀꯞꯅ ꯖꯦꯝꯁ ꯏꯕꯦꯝꯃ ꯃꯍꯥꯛꯁꯦ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯅꯦ ꯑꯃꯨꯛꯇꯗꯤ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯕꯨ ꯑꯁꯤꯕ ꯃꯍꯥꯛꯇꯨꯗꯒꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ ꯀꯞꯇꯨꯅ ꯃꯈꯣꯡ ꯁꯣꯛꯀꯦ ꯇꯧꯏ ꯊꯣꯏꯕꯤꯕꯨ ꯑꯦ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯌꯥꯅꯤ ꯊꯣꯏꯕꯤꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ ꯁꯤꯟꯊꯔꯛꯂꯤ ꯃꯍꯥꯛꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯖꯦꯝꯁ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯃꯇꯝ ꯈꯔꯗꯗꯤ ꯁꯤꯗ ꯂꯩꯕꯤꯌꯨꯕ ꯊꯣꯏꯕꯤ ꯗꯗꯥ ꯑꯩꯁꯦ ꯖꯦꯝꯁ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯄ꯭ꯂꯤꯖ ꯃꯇꯝ ꯈꯔꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯌꯨꯕ ꯏꯕꯦꯝꯃꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ ꯀꯞꯇꯨꯅ ꯖꯦꯝꯁ ꯊꯣꯏꯕꯤꯗ ꯍꯥꯏꯖꯔꯤ ꯊꯣꯏꯕꯤ ꯖꯦꯝꯁꯀꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯗꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯗꯗꯥ ꯌꯥꯔꯒꯦ ꯑꯩ ꯖꯦꯝꯁ ꯊꯦꯡꯛꯌꯨ ꯏꯕꯦꯝꯃ ꯊꯦꯡꯛꯌꯨ ꯀꯞꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯤꯝꯕꯥꯜꯗ ꯊꯝꯗꯨꯅ ꯂꯩꯖꯔꯤ ꯄꯤꯔꯥꯡꯁꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯂꯥꯎꯔꯛꯏ ꯔꯣꯖꯤ ꯁꯤꯟꯊꯔꯛꯂꯤ ꯃꯅꯤꯡꯇꯝꯅ ꯃꯍꯥꯛꯁꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯗꯥꯏꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯐꯥꯒꯦ ꯇꯧꯖꯩ ꯑꯗꯨꯕꯨ ꯃꯈꯥꯗ ꯃꯤ ꯈꯔ ꯁꯪꯒꯠꯅꯕ ꯃꯈꯣꯜ ꯇꯥꯕꯗ ꯗꯥꯏꯔꯤ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯂꯒ ꯃꯄꯥꯟ ꯊꯣꯛꯈꯤ ꯔꯣꯖꯤ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯌꯦꯡꯊꯩ ꯃꯈꯥꯗ ꯃꯩꯔꯥꯕꯒ ꯅꯨꯄꯥ ꯈꯔꯒ ꯁꯪꯒꯠꯅ ꯂꯩꯔꯝꯃꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯃꯈꯣꯡ ꯁꯦꯛꯂꯤ ꯀꯨꯝꯊꯔꯛꯏ ꯔꯣꯖꯤ ꯃꯩꯔꯥꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯊꯧ ꯄꯥꯡꯊꯣꯛꯑꯣ ꯍꯥꯠꯂꯣ ꯃꯈꯣꯏꯕꯣ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯛꯏ ꯁꯥꯔ ꯃꯈꯣꯏꯕꯨ ꯍꯥꯠꯄꯁꯦ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤ ꯑꯔꯥꯏꯕ ꯅꯠꯆꯗꯦ ꯃꯩꯔꯥꯕ ꯀꯩꯗꯧꯕꯒꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯃꯈꯣꯏꯅꯅꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔ ꯄ꯭ꯂꯤꯖ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯜꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯥꯛꯏ ꯁꯥꯔ ꯃꯩꯔꯥꯕ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯑꯔꯣꯏꯕꯅꯤ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯩ ꯍꯜꯂꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯃꯐꯝꯗ ꯅꯨꯄꯥ ꯑꯗꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ ꯃꯩꯔꯥꯕ ꯆꯠꯈ꯭ꯔꯣ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯧ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯔꯣꯖꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯃꯈꯣꯡ ꯁꯦꯛꯇꯨꯅ ꯆꯪꯂꯛꯂꯤ ꯃꯩꯔꯥꯕ ꯀꯩꯁꯨ ꯇꯧꯒꯦꯗ ꯏꯆꯟ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯥꯡꯒ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯌꯦꯠ ꯊꯪꯕ ꯄꯣꯠ ꯑꯃ ꯂꯥꯛꯇꯕꯅ ꯑꯩ ꯏꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕꯅꯤ ꯔꯣꯖꯤ ꯀꯔꯝꯕ ꯃꯊꯧꯗꯥꯡ ꯃꯩꯔꯥꯕ ꯅꯪꯒꯤ ꯅꯆꯦ ꯊꯥꯖ ꯂꯥꯛꯄꯒ ꯁꯣꯏꯗꯅ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄ ꯍꯧꯔꯒꯅꯤ ꯃꯩꯔꯥꯕ ꯆꯪꯈꯤ ꯏꯃꯨꯡꯗ ꯔꯣꯖꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯗꯥ ꯃꯩꯔꯥꯕꯒꯤ ꯃꯇꯧꯁꯤꯕꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯄ ꯃꯥꯜꯂꯤ ꯔꯣꯖꯤ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯉꯁꯥꯏꯒꯤ ꯗꯥꯏꯔꯤꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯔꯣꯖꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯂꯤꯂꯤꯗꯨꯕꯨ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯥ ꯗꯥ ꯃꯩꯔꯥꯕꯁꯦ ꯅꯨꯡꯁꯤ ꯄꯣꯠꯂꯨꯝ ꯄꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤꯀꯣ ꯔꯣꯖꯤ ꯑꯃꯨꯛ ꯗꯥꯏꯔꯤ ꯃꯈꯥ ꯈꯪꯅꯤꯡꯗꯨꯅ ꯆꯦꯟꯈꯠꯈꯤ ꯃꯊꯛꯇ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛ ꯔꯣꯖꯤ ꯃꯥꯒꯤ ꯀꯥ ꯌꯧꯔꯦ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯗꯥꯏꯔꯤ ꯑꯗꯣ ꯑꯃꯨꯛ ꯐꯥꯛꯇꯣꯛꯄ ꯍꯧꯏ ꯊꯣꯏꯕꯤ ꯖꯦꯝꯁ ꯉꯛꯅ ꯌꯦꯡꯅꯩ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯃꯩꯔꯥꯕꯒꯤ ꯀꯥꯗ
ꯖꯦꯝꯁ, ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦꯁꯦ? ꯀꯩꯗꯧꯔꯒꯦ? ꯃꯩꯔꯥꯕ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯨꯅ ꯂꯩꯔꯤ, ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯑꯉꯥꯎꯕꯗꯧꯅ ꯇꯧꯔꯔꯤ꯫ ꯖꯦꯝꯁ ꯃꯩꯔꯥꯕꯕꯨ ꯐꯥꯔꯤ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥ-ꯆꯩꯅꯥ ꯐꯪꯂꯛꯂꯤ꯫ ꯃꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯊꯣꯏꯕꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯩꯔꯥꯕ ꯎꯔꯨꯕ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯐꯝꯊꯩ꯫ ꯖꯦꯝꯁ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯐꯥꯔꯤ ꯃꯩꯔꯥꯕꯕꯨ꯫ ꯏꯇꯥꯎ, ꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯐꯥꯊꯧꯑꯣ ꯅꯁꯥꯗꯣ, ꯁꯦ꯫ ꯃꯩꯔꯥꯕ, ꯑꯩ ꯍꯥꯠꯀꯅꯤ, ꯃꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯑꯩ ꯍꯥꯠꯀꯅꯤ ꯏꯇꯥꯎ꯫ ꯖꯦꯝꯁ, ꯏꯇꯥꯎ, ꯄ꯭ꯂꯤꯖ, ꯇꯣꯛꯑꯣ, ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯄ꯭ꯂꯤꯖ, ꯇꯣꯛꯑꯣ ꯏꯇꯥꯎ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯔꯤ, ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯅ꯫ ꯃꯩꯔꯥꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯂꯤ ꯃꯈꯨꯠ ꯑꯗꯣ꯫ ꯏꯇꯥꯎ, ꯑꯩ ꯉꯥꯎꯔꯦ, ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯏꯇꯥꯎ, ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯃꯤ ꯍꯥꯠꯀꯦ ꯏꯇꯥꯎ꯫ ꯃꯩꯔꯥꯕ ꯑꯉꯥꯎꯕꯗꯧꯅ ꯀꯟꯅ ꯂꯥꯎꯏ꯫ ꯊꯣꯏꯕꯤ, ꯗꯥ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯉꯁꯥꯏꯈꯩ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯎꯕꯅꯤ, ꯊꯣꯏꯕꯤꯗ ꯌꯦꯡꯖꯩ, ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯈꯪꯀꯞ ꯀꯞꯊꯣꯔꯛꯏ꯫ ꯊꯣꯏꯕꯤ, ꯁꯦ, ꯄꯣꯊꯥꯔꯣ, ꯑꯩ ꯂꯩꯁꯤꯗꯤ꯫ ꯃꯩꯔꯥꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯂꯤꯂꯤꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯩꯔꯥꯕ ꯀꯞꯇꯨꯅ ꯍꯤꯞꯊꯈꯤ ꯑꯃꯨꯛꯁꯨ꯫ ꯖꯦꯝꯁ, ꯇꯨꯝꯃꯣ ꯏꯇꯥꯎ, ꯁꯦ, ꯇꯨꯝꯊꯔꯣ꯫ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯃꯩꯔꯥꯕꯗ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯨꯝꯊꯈꯤ꯫ ꯖꯦꯝꯁ ꯊꯣꯏꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯇꯅ ꯊꯜꯂꯦ꯫ ꯑꯋꯥꯕ ꯈꯪꯗ ꯂꯩꯔꯝꯕ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯑꯋꯥꯕ ꯄꯣꯛꯈ꯭ꯔꯦ ꯃꯊꯃꯣꯏꯗ꯫ ꯖꯦꯝꯁ, ꯏꯕꯦꯝꯃ, ꯅꯪꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ꯫ ꯅꯨꯄꯤ ꯑꯃꯅ ꯐꯖꯅ ꯁꯦꯟꯅꯔꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯒꯅꯤ ꯍꯥꯏꯔꯛꯄꯅꯤ ꯗꯣꯛꯇꯔꯅ꯫ ꯊꯣꯏꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯗꯗꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ꯭ꯔꯥ? ꯃꯥꯅꯤ, ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯌꯨꯝꯗ ꯊꯣꯛꯀꯅꯤ ꯈꯪꯗ꯭ꯔꯦ, ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯐꯔꯦ ꯗꯗꯥ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ, ꯃꯥꯕꯨ ꯃꯇꯝ ꯈꯔꯗꯤ ꯁꯦꯟꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯊꯣꯏꯕꯤ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯃꯩꯔꯥꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯗꯗꯥ, ꯍꯧꯒꯠꯂꯣꯁꯦ꯫ ꯃꯩꯔꯥꯕ ꯃꯈꯣꯟ ꯑꯗꯨ ꯋꯥꯎꯔꯤ ꯇꯥꯔꯤ꯫ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯄꯥꯡꯂꯛꯂꯤ꯫ ꯃꯩꯔꯥꯕ ꯃꯅꯤꯡ ꯈꯪꯀꯟꯍꯜꯂꯤ꯫ ꯊꯣꯏꯕꯤ, ꯗꯗꯥ, ꯀꯤꯒꯅꯣꯁꯦ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯊꯣꯏꯕꯤ ꯀꯧꯋꯦ, ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯃꯩꯔꯥꯕ, ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯣ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯃꯩꯔꯥꯕ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯀꯞꯂꯤ꯫ ꯊꯣꯏꯕꯤ, ꯑꯗꯨꯗꯤ ꯗꯗꯥ, ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ? ꯃꯩꯔꯥꯕ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯌꯥꯒꯦ, ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯒꯅꯣ꯫ ꯁꯦ, ꯆꯥꯁꯦ ꯊꯛꯆꯤꯜꯂꯣ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯌꯥꯒꯦ, ꯍꯥꯏꯌꯣ꯫ ꯑꯩ ꯌꯨ ꯊꯛꯅꯤꯡꯉꯦ, ꯄꯩꯁꯥ ꯈꯔ ꯄꯤꯌꯣ꯫ ꯊꯣꯏꯕꯤ ꯃꯣꯃꯣꯟ ꯑꯃ ꯅꯣꯛꯂꯒ, ꯑꯩꯅ ꯄꯤꯒꯅꯤ ꯅꯪꯒꯤ ꯌꯨ ꯑꯗꯨꯁꯨ, ꯑꯗꯨꯕꯨ ꯅꯪ ꯒꯨꯂꯤ ꯆꯥꯕ ꯇꯥꯕ, ꯌꯥꯕ꯭ꯔꯥ? ꯌꯥꯏ꯫ ꯃꯩꯔꯥꯕ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯊꯣꯏꯕꯤꯅ ꯃꯩꯔꯥꯕꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯩ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ, ꯊꯣꯏꯕꯤꯅ ꯒꯨꯂꯤ ꯅꯨꯡ ꯐꯖꯅ ꯄꯤꯖꯗꯨꯅ ꯅꯥꯕ ꯈꯔ ꯐꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ, ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯃꯩꯔꯥꯕꯅ ꯇꯨꯝꯕ ꯌꯦꯡꯅ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯌꯦꯡꯅꯤꯡ ꯍꯨꯜꯂꯔꯦ꯫ ꯅꯍꯥꯛꯀ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯗꯥ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯃꯆꯤꯟꯗ ꯂꯤꯂꯤꯕꯨ ꯀꯧꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯩꯔꯥꯕ, ꯑꯩꯒꯤ ꯂꯤꯂꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯒꯤ ꯂꯤꯂꯤ ꯄꯤꯌꯣ꯫ ꯊꯣꯏꯕꯤ, ꯅꯍꯥꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕꯅꯤ, ꯂꯤꯂꯤ ꯄꯤꯌꯣ꯫ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ ꯊꯣꯏꯕꯤꯗ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯔꯦ꯫ ꯖꯦꯝꯁ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯇꯥꯎ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯇꯞꯊꯧꯑꯣ ꯅꯁꯥꯗꯣ꯫ ꯃꯩꯔꯥꯕ ꯖꯦꯝꯁꯄꯨ ꯌꯦꯡꯂꯒ, ꯑꯩ ꯂꯤꯂꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯖꯦꯝꯁ, ꯚꯥꯏ, ꯅꯪ ꯑꯩꯒꯤ ꯏꯆꯜꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯃꯩꯔꯥꯕ, ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯚꯥꯏ꯫
ꯖꯦꯝꯁ, ꯑꯩꯒꯤ ꯏꯆꯜꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯜ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯆꯥꯡ ꯇꯥꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯕꯗꯤ ꯏꯇꯥꯎ ꯅꯪ ꯀꯝꯗꯧꯒꯅꯤ? ꯃꯩꯔꯥꯕ, ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯩꯒꯤ ꯂꯤꯂꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯣꯠꯅꯔꯕꯁꯨ ꯌꯧꯕ ꯉꯝꯂꯔꯣꯏ ꯏꯇꯥꯎ꯫ ꯖꯦꯝꯁ, ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯌꯥꯒꯅꯤ ꯍꯥꯏꯕꯗꯥꯏ? ꯄꯤꯔꯥꯡ ꯏꯍꯧꯅ ꯍꯥꯏꯖꯔꯤ꯫ ꯃꯩꯔꯥꯕ, ꯌꯥꯒꯦ ꯚꯥꯏ, ꯑꯩ ꯌꯥꯒꯦ꯫ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯏ꯫ ꯖꯦꯝꯁ, ꯏꯇꯥꯎ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯒꯅꯤ ꯏꯇꯥꯎ꯫ ꯃꯩꯔꯥꯕ, ꯁꯣꯏꯗꯅ ꯑꯩ ꯌꯥꯒꯦ꯫ ꯖꯦꯝꯁ ꯃꯩꯔꯥꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯜ ꯂꯤꯂꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯕ ꯑꯗꯨꯗꯒꯤ ꯆꯥꯡ ꯇꯥꯗꯅ꯫ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯖꯦꯝꯁ, ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤꯅꯁꯨ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯌꯦ, ꯃꯍꯥꯛꯀꯤ ꯆꯥꯡ ꯇꯥꯗꯅ ꯏꯇꯥꯎ꯫ ꯃꯩꯔꯥꯕ, ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯊꯣꯏꯕꯤ ꯀꯩꯁꯨ ꯈꯨꯝꯗꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯂꯤ꯫ ꯖꯦꯝꯁ, ꯑꯆꯨꯝꯕꯅꯦ, ꯑꯩ ꯈꯪꯉꯦ ꯏꯇꯥꯎ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯪꯕꯨ ꯁꯦꯟꯅꯖꯕꯅꯤ꯫ ꯉꯁꯤ ꯅꯪꯅ ꯃꯤꯔꯣꯜ ꯈꯔ ꯇꯥꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯜꯅꯅꯤ ꯏꯇꯥꯎ꯫ ꯃꯩꯔꯥꯕ, ꯑꯗꯨ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯂꯤꯂꯤ ꯅꯠꯇꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯏꯇꯥꯎ꯫ ꯖꯦꯝꯁ, ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯕ ꯏꯇꯥꯎ? ꯏꯇꯥꯎ ꯅꯪ… ꯖꯦꯝꯁ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯏ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯝꯖꯩ꯫ ꯖꯦꯝꯁ, ꯑꯩꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯅꯤ ꯏꯇꯥꯎ꯫ ꯏꯆꯜ ꯅꯨꯄꯤꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯕꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯛꯄꯅꯤ ꯏꯇꯥꯎ꯫ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯛꯄꯒꯤꯔꯣ? ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯁꯦ ꯍꯥꯏꯌꯣ ꯏꯇꯥꯎ꯫ ꯀꯞꯇꯨꯅ ꯍꯥꯏꯔꯔꯤ꯫ ꯃꯩꯔꯥꯕ ꯖꯦꯝꯁ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯒꯦ ꯈꯟꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯔꯦ꯫ ꯖꯦꯝꯁ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯌꯣꯁꯦ ꯁꯦ꯫ ꯅꯣꯡꯃꯩ ꯑꯗꯣ ꯄꯤ꯫ ꯊꯣꯏꯕꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯂꯣ ꯍꯧꯖꯤꯛꯃꯛ꯫ ꯅꯣꯡꯃꯩ ꯑꯗꯣ ꯃꯩꯔꯥꯕꯗ ꯄꯥꯏꯍꯜꯂꯒ ꯖꯦꯝꯁꯀꯤ ꯃꯀꯣꯛꯇ ꯅꯝꯍꯜꯂꯤ꯫ ꯁꯤ ꯍꯥꯠꯂꯣ, ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯍꯥꯠꯂꯣ ꯑꯩꯕꯣ꯫ ꯃꯩꯔꯥꯕ, ꯏꯇꯥꯎ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯦ ꯏꯇꯥꯎ꯫ ꯖꯦꯝꯁ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯜꯒꯨꯝꯂꯕ ꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯧ, ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯛꯑꯣ, ꯃꯗꯨꯅ ꯑꯩꯒꯤ ꯂꯤꯂꯤꯅ ꯄꯦꯟꯖꯕ ꯁꯛꯆꯔꯁꯅꯣ꯫ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯌꯨ ꯏꯇꯥꯎ꯫ ꯊꯤꯡꯕ ꯉꯝꯗꯅ ꯊꯃꯣꯏꯗ ꯑꯋꯥꯕ ꯐꯥꯊꯖꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯩꯔꯥꯕꯗ꯫ ꯃꯩꯔꯥꯕ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯖꯦꯝꯁꯇꯁꯨ ꯌꯦꯡꯉꯤ, ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ, ꯍꯥꯏꯐꯝ ꯈꯪꯖꯗ꯫ ꯖꯦꯝꯁ ꯃꯤꯠꯀꯤ ꯄꯤ ꯇꯞ ꯇꯥꯗꯨꯅ ꯃꯆꯤꯟꯕꯥꯜ ꯀꯪꯂꯤ ꯀꯞꯇꯨꯅ ꯂꯩꯔꯔꯤ꯫ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯅꯤ ꯖꯦꯝꯁ, ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯃꯩꯔꯥꯕꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯩꯔꯥꯕꯗ꯫ ꯖꯦꯝꯁ, ꯑꯩ ꯅꯨꯡꯁꯤꯔꯕꯗꯤ ꯁꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯣ ꯏꯇꯥꯎ꯫ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯩꯔꯥꯕ, ꯏꯇꯥꯎ ꯏꯇꯥꯎ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ꯫ ꯁꯦ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯏꯆꯜꯃꯛꯅꯤ ꯈꯜꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯤꯒꯅꯤ꯫ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯎꯒꯅꯤ ꯏꯇꯥꯎ꯫ ꯃꯩꯔꯥꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯌꯥꯔꯒꯦ ꯏꯇꯥꯎ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯂꯤꯂꯤ ꯈꯛꯇꯅꯦ, ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏꯌꯦ ꯏꯇꯥꯎ꯫ ꯑꯣ ꯈꯣꯡꯅ ꯀꯞꯂꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯖꯦꯝꯁ ꯃꯩꯔꯥꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯊꯣꯏꯕꯤ ꯌꯦꯡꯗꯨꯅ ꯂꯩꯔꯔꯤ, ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ꯫ ꯔꯣꯖꯤ ꯃꯃꯤꯠꯇꯒꯤ ꯗꯥꯏꯔꯤꯗꯨ ꯄꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏꯗ ꯋꯥꯖꯩ, ꯍꯤꯍꯤ ꯀꯞꯂꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ꯫ ꯗꯥꯏꯔꯤ ꯑꯗꯨ ꯃꯊꯪ ꯂꯩꯃꯥꯏ ꯐꯥꯛꯀꯦ ꯇꯧꯕꯗ ꯗꯥꯏꯔꯤ ꯑꯗꯨ ꯆꯦꯅꯥ ꯌꯧꯔꯝꯗ꯭ꯔꯦ꯫ ꯔꯣꯖꯤ ꯃꯈꯥ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ, ꯃꯈꯥ ꯀꯣꯏꯊꯤ ꯊꯤꯔꯤ ꯆꯦꯅꯥ ꯂꯣꯏꯔꯕꯃꯛꯇꯗ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯔꯣꯖꯤ ꯃꯊꯥ ꯁꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯔꯣꯖꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯊꯤꯡꯕ ꯉꯝꯗꯅ ꯂꯩꯔꯔꯤ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯒꯤꯐ ꯍꯥꯞꯄꯛꯄ ꯕꯣꯛꯁ ꯑꯗꯨ ꯐꯥꯛꯏ꯫ ꯔꯣꯖꯤ ꯍꯔꯥꯎꯅ ꯂꯧꯊꯣꯔꯛꯏ ꯗꯥꯏꯔꯤ ꯑꯃ ꯑꯃꯨꯛ꯫ ꯗꯥꯏꯔꯤ ꯑꯗꯨ ꯌꯦꯡꯂꯒ ꯀꯞꯁꯨ ꯀꯞꯆꯩ꯫ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯐꯥꯛꯄ ꯍꯧꯏ ꯗꯥꯏꯔꯤ ꯑꯗꯣ꯫
ꯖꯦꯝꯁ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯏꯆꯜꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯃꯩꯔꯥꯕ ꯊꯃꯣꯏ ꯁꯣꯛꯅ ꯈꯨꯝꯂꯛꯏ, ꯇꯧꯒꯅꯤ, ꯑꯩꯒꯤ ꯂꯤꯂꯤꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯆꯥꯡ ꯑꯁꯤ ꯅꯨꯡꯁꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯇꯥꯈꯤꯕ ꯃꯃꯤ ꯑꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯨꯊꯠꯄꯗꯤ ꯉꯝꯂꯔꯣꯏ꯫ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ ꯖꯦꯝꯁꯇ, ꯖꯦꯝꯁ, ꯌꯥꯔꯦ ꯏꯇꯥꯎ, ꯐꯔꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯑꯩꯅ ꯈꯪꯏ ꯃꯥꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ, ꯏꯇꯥꯎ꯫ ꯖꯦꯝꯁ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ? ꯊꯣꯏꯕꯤ, ꯗꯗꯥ, ꯍꯤꯍꯤ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯩꯔꯥꯕꯒꯤꯗꯃꯛ ꯃꯍꯥꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯖꯦꯝꯁ ꯄꯤꯔꯥꯡ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯃꯄꯥꯟꯗ꯫ ꯃꯩꯔꯥꯕ, ꯊꯣꯏꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯊꯣꯏꯕꯤꯅ ꯋꯥ ꯍꯧꯗꯣꯔꯛꯏ, ꯗꯗꯥ, ꯈꯣꯡ ꯈꯨꯠꯇꯣ ꯌꯥꯝ ꯃꯣꯠꯂꯦ, ꯑꯩ ꯍꯥꯝꯗꯣꯛꯄꯤꯒꯦ, ꯏꯁꯤꯡ ꯂꯧꯔꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯈꯜꯍꯧꯏ, ꯊꯣꯏꯕꯤ, ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯅꯇꯧ, ꯑꯩꯒꯤꯗꯃꯛ ꯋꯥꯖꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯤꯂꯤꯅ ꯑꯩ ꯅꯨꯡꯁꯤꯕꯒ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦ, ꯃꯁꯤꯃꯁꯨ ꯑꯩ ꯈꯪꯏ ꯊꯣꯏꯕꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯑꯃꯨꯛꯁꯨ ꯇꯩꯊꯣꯛꯆꯩ꯫ ꯑꯩꯒꯤ ꯂꯤꯂꯤꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩꯒꯤ ꯗꯗꯥꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯣ, ꯃꯗꯨꯃꯛꯅ ꯑꯩꯅ ꯌꯥꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯎ ꯖꯦꯝꯁꯅ ꯍꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯆꯪꯉꯛꯏ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ, ꯗꯗꯥ, ꯇꯥꯕ꯭ꯔꯣ? ꯃꯩꯔꯥꯕ, ꯑꯍꯥ, ꯇꯥꯏꯌꯦ, ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯂꯨꯔꯕ ꯏꯆꯦꯜꯒ ꯆꯞ ꯃꯥꯟꯅꯔꯦ, ꯄꯤꯔꯥꯡꯇꯅ ꯄꯤꯛꯊꯜꯂꯔꯦ꯫ ꯊꯣꯏꯕꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯤꯔꯤ ꯃꯩꯔꯥꯕꯒꯤ꯫ ꯍꯥꯝꯕ ꯂꯣꯏꯗꯨꯅ ꯊꯣꯏꯕꯤ ꯇꯞꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯗꯗꯥ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ? ꯃꯩꯔꯥꯕ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯋꯥꯍꯟꯊꯣꯛ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯠꯊꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯂꯤꯂꯤꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯂꯤꯕ ꯑꯗꯨꯅ ꯇꯥꯛꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯠꯊꯣꯛꯄꯅꯤ ꯊꯣꯏꯕꯤ꯫ ꯑꯩꯁꯨ ꯂꯤꯂꯤꯒꯨꯝꯅ ꯀꯠꯊꯣꯛꯄ ꯉꯝꯂꯣꯏ ꯈꯜꯂꯤꯕ꯭ꯔꯥ ꯗꯗꯥ? ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ, ꯂꯤꯂꯤꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯇꯥꯗꯅ ꯑꯩꯅꯁꯨ ꯗꯗꯥꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯍꯥꯏꯔꯛꯂꯤ, ꯑꯩ ꯗꯗꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯉꯧꯕꯃꯛꯅꯤ ꯈꯟꯈꯤ, ꯑꯗꯨꯕꯨ ꯗꯗꯥ, ꯅꯍꯥꯛꯇꯤ ꯌꯥꯝ ꯐꯕ ꯃꯤ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕꯗꯤ ꯗꯗꯥꯒꯤ ꯈꯖꯥꯏꯒꯤ ꯗꯤꯝꯄꯜ ꯑꯗꯨꯅꯦ, ꯗꯗꯥꯒꯤ ꯊꯃꯣꯏ ꯑꯗꯨꯅꯦ꯫ ꯗꯗꯥꯒꯤ ꯐꯣꯇꯣꯗ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕ ꯑꯩ ꯄꯥꯝꯃꯦ ꯗꯗꯥ꯫ ꯃꯩꯔꯥꯕ, ꯑꯩꯒꯤ ꯃꯤꯅꯣꯛ ꯍꯥꯟꯅꯒꯨꯝꯅ ꯍꯟꯖꯤꯟꯕ? ꯃꯩꯔꯥꯕ ꯀꯞꯂꯛꯂꯦ, ꯂꯤꯂꯤ, ꯅꯍꯥꯛ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯗꯗꯥ, ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯂꯤꯂꯤꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅꯁꯨ ꯆꯥꯡ ꯇꯥꯗꯅ ꯅꯨꯡꯁꯤꯕ ꯉꯝꯖꯒꯦ꯫ ꯗꯗꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ꯫ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯖꯦꯝꯁ ꯆꯪꯉꯛꯏ ꯀꯥꯗ꯫ ꯖꯦꯝꯁ, ꯀꯩꯗꯧꯅꯔꯦ? ꯑꯃꯨꯛ ꯀꯞꯅꯔꯗꯤ? ꯃꯩꯔꯥꯕ ꯖꯦꯝꯁꯄꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯀꯅꯥꯅꯣ?